Minister Wathok Chana saruk yaduna thamban sanglenda BJP amasung chatminaba MLA singi mifam pangthokre Viren Saityaberta lakhidre thasigi marigi numidang wairamda Wathok Chana Chief Minister oina wasak lawduna Manipur gi anawba lengak linglaklaba matung ahanba oina thasigi kungamathoi da Delhi de chatuna Prime Minister yauna maruiba Union Minister sing amasung BJP gi National President Nitin Navin amadi National General Secretary Organization BL Santos na chingba luchingba sing unaraklaba matung ngarang halakhiba Chief Minister na saruk yaduna ngasi thambal sanglenda tongan mifam ani pangthokre haidi pausina haibada ahanbada Chief Minister na saruk yaduna BJP gi legislature MLA singi mifam ama pangthoki mifam asida BJP Manipur Pradesh ki President A Sarda amasung anawba lengakta amukhana minister oina wasak lawkhiba Govindas Konthaujam yauna BJP gi MLA ayambana saruk yakhi hari mifam asida Chief Minister na mahaki Deputy Chief Minister Singh Nemcha Kipjen amasung Losi Dikhoga loyana Prime Minister Narendra Modi, Home Minister Amit Shah, Defence Minister Rajnath Singh, Finance Minister Nirmala Sitharaman, Agriculture Minister Shirvar Singh Chauhan, Transport Minister Nitin Gadkari, amasung Donor Minister Jyotiraditya M. Sindhya na chingba Minister Singha unaduna wari sanakiba Manipur gi oina Prime Minister amasung Union Minister Singda thabakta onthok pinaba haijaram kiba wafam sing amasung center gi luchingba singi maikei digi pirakiba thajabana chingba sing paudam duna pukmen pauminaki hari Prime Minister amasung Union Minister kharaga unaduna sanarakiba wari watai sing khakta natana BJP gi National President Nitin Navin amasung General Secretary Organization BL Santos ka unaduna pangthokiba mifam singi su paudam ki hari adum moinamak thajaba yaba mafam dagi fangba pauna haibada ngasigi Chief Minister amasung BJP gi President yauna pangthokiba mifam asida hanagi Chief Minister Biren amasung Manipur Legislative Assembly gi Speaker oiriba TA Saityaberta di saruk yarakide hari Chief Minister amasung BJP gi President na saruk yaduna party asigi MLA singi mifam pangthoklaba matungda party sina luchingduna nauhongna na linglakliba anawba lengakta chatminariba amasung sawgallakliba atopa party gi MLA singa su unaduna mifam pangthoki hari adubu ngasi thambal sanglenda thengkhang anirakta MLA singi tongan mifam anirak pangthokrabasu kari karamba wafam sing puthoklaga khanakhibage loinana kari waref lawkhibage haibadudi official oina khangmangam khidri panba yabadi Chief Minister Wathok Chana luchingliba anawba lenga asigi Deputy Chief Minister ani amasung Minister ani lairabani adum oinamang ngasi fawbada awatpa minister sing hapchinabagi wasak lobagi thoram karamba matamda pangthokadagi haibadu khangdabadagi Deputy Chief Minister amasung minister sing na kari karamba portfolio sing paigadagi haibadu so leikhai tadribani adubu taragani thoi suba Manipur Legislative Assembly gi taret suba mifam thasigi mangada pangthokraba matungda House gi Speaker na Erjon tawkiba Assembly gi mifam mathang thagi mapandagi amuk hongnanaba thawrang lokhalakpa hawrabani handaki mifam asi Assembly asigi oina chaliba chahi asigi full budget session oigani haina su thajanaribani Naga Doctors Forum Manipur na akan momong yaningdaba fongdoragli All India Institute of Medical Sciences AIMS Gorakhpurda third year residence doctor oina laiba Nagaland gi naha oiriba Naga Nupi amagi mathakta racial abuse amadi physical assault chatharakibagi thawong All Naga Doctors Forum Manipur AN DFM na akan mong yaning daba fongdorakli forum asigi convener Dr. M. Siami Thavrao Vice President Dr. Roman Singlai amadi General Secretary Dr. Ngulani KS na khuyek piduna thadorokpa cherol amana hai AIMS Gorakhpurda residence doctor oina laibi Nagaland gi naha oiribi Dr. Nupi amabu kilometer amaga makhairom hena lambida tanaraktuna racial abuse chathaduna doctor asina lairiba institute adugi anisuba gate ki manakta Physical assault chatharamgi thawong asima akan mamong yaning de furuf kanglupta yumfam oiraga chatharakpa thawong asimakna Indian Constitution na laiba asigi miyamgi damak dignity equality amadi safety guarantee gi piriba haksing adu singna bani haina lawi sakchu lining laison gi khenaba thamdana doctor singna mipum khudingmaki thawai kannabagi damak thaudang lawduna laklibani asigumba profession da lairiba mioi amagi mathakta tamthiraba thawong chatharakpa asimak thamoi sokningai oi maram aduna thawdo asigi matangda mari leinaba authority na thuba matamda mayek sengba investigation chathagadabani chenariba mioi singi masak maming khangdoktuna mathau taba legal gi action lokhutkadabani tungda amuk hana institute asigi campus amadi akoibada asigumba thawdo thoktanaba mathau taba thabak thoram sing authority na lokhutkadabani thawdo asigi chap chaba achumba wal adu fangangadabani haina su forum asina thadorokpa cherol aduna makha tarakli MLA Arun Kumar Chief Minister unaduna Wangkhai Assembly constituency gi lambi thong senggatnaba khanakre Imphal East District ki Wangkhai AC na kon mapam sing da lairiba lambi thong sing semgat sagatnaba yauna AC asigi miyang wicha khot tharangi thabak leigang na paikhanaba MLA TS Arun Kumar na Chief Minister Wathok Chana unaduna taksin khibaga loinana khana nainaba mifam pangthokre hari mifam asing asi Chief Minister gi Secretariat pangthokhibani khana nainaba sida Manipur lenga ki mari leinariba loisang singi manungda Public Health Engineering Department PHED amasung Public Works Department PWD gi Mod sinba official sing su sarugya ki hari
MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ, ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯗ꯭ꯔꯦꯟꯅꯆꯤꯡꯕꯁꯤꯡꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥ ꯉꯥꯡꯕꯗ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥ ꯏꯖꯔꯦꯜꯅ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯀꯤ ꯃꯔꯤ ꯆꯦꯠꯁꯤꯜꯍꯟꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯡꯅ ꯆꯠꯄ ꯈꯣꯡꯆꯠ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯏꯖꯔꯦꯜꯒ ꯗꯤꯐꯦꯟꯁ, ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯔꯤꯁꯤꯡ ꯀꯟꯈꯠꯍꯟꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯗꯤ ꯅꯦꯁꯟ ꯏꯖꯔꯦꯜꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥ ꯉꯥꯡꯕꯗ ꯃꯣꯗꯤꯅ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯇꯝꯕ ꯉꯝꯗꯕ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯨꯝꯕ ꯑꯃꯒ ꯊꯥꯖꯅꯕ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯗꯤꯐꯦꯟꯁ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯩ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯏꯖꯔꯦꯜꯅ ꯁꯥꯕ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝꯁꯀꯤ ꯑꯆꯧꯕ ꯑꯣꯔꯗꯔ ꯑꯃ ꯂꯣꯏꯁꯤꯟꯅꯔꯕ ꯌꯥꯏ, ꯑꯗꯨꯕꯨ ꯗꯤꯜ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤꯔꯣꯏꯗꯧꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯆꯍꯤ ꯗꯤꯀꯦꯗ ꯀꯌꯥꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯅ ꯏꯖꯔꯦꯜꯒ ꯗꯤꯐꯦꯟꯁꯀꯤ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯗ꯭ꯔꯣꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯄꯨꯟꯅ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕꯒꯤ ꯊꯥꯛ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯥꯔꯝꯁ ꯁꯞꯄ꯭ꯂꯥꯏꯌꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯁꯨ ꯑꯃꯅꯤ꯫ ꯁ꯭ꯇꯣꯛꯍꯣꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯗꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯏꯖꯔꯦꯜꯒꯤ ꯑꯥꯔꯝꯁ ꯑꯦꯛꯁꯄꯣꯔꯠꯁ ꯂꯣꯏꯅꯃꯛꯀꯤ ꯆꯥꯗ ኩንትራꯒ ꯐꯥꯎꯕ ꯌꯧꯅ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯍꯦꯂꯤꯄꯦꯗ, ꯁ꯭ꯋꯤꯃꯤꯡ ꯄꯨꯜ, ꯖꯤꯝ ꯌꯥꯎꯕ ꯑꯅꯤꯜ ꯑꯝꯕꯥꯅꯤꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,716ꯒꯤ ꯌꯨꯝ ꯏꯗꯤꯅ ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯔꯤꯂꯥꯌꯟꯁ ꯒ꯭ꯔꯨꯞ ꯆꯦꯌꯔꯃꯦꯟ ꯑꯅꯤꯜ ꯑꯝꯕꯥꯅꯤꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,716ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯃꯨꯝꯕꯥꯏ ꯌꯨꯝ ꯑꯦꯕꯣꯠ ꯑꯦꯟꯇꯤ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯃꯈꯥꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯏꯗꯤꯅ ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯔꯤꯂꯥꯌꯟꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ (RCO) ꯆꯦꯟꯅꯕ ꯕꯦꯡꯛ ꯂꯣꯟ ꯐ꯭ꯔꯣꯗꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃꯗ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯕ ꯑꯦꯖꯦꯟꯁꯤꯅ ꯋꯥꯍꯪ ꯍꯪꯂꯤ꯫ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯗꯁꯨ ꯏꯗꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 443.17 ꯑꯦꯇꯦꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯅꯤꯜ ꯑꯝꯕꯥꯅꯤꯒꯤ ꯌꯨꯝ ꯑꯦꯕꯣꯠ ꯑꯁꯤ ꯃꯊꯣꯜ 13 ꯂꯩꯕ ꯃꯤꯇꯔ 63 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯃꯅꯤ꯫ ꯃꯥꯒꯤ ꯔꯦꯁꯤꯗꯦꯟꯁ ꯑꯁꯤ ꯂꯛꯖꯨꯔꯤ ꯑꯦꯃꯦꯅꯤꯇꯤꯖ ꯃꯈꯜ ꯄꯨꯝꯅꯃꯛ ꯂꯩꯕꯒꯤ ꯅꯥꯄꯟ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯂꯤꯄꯦꯗ ꯑꯃ, ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃ, ꯖꯤꯝ ꯑꯃ ꯑꯃꯁꯨꯡ ꯑꯆꯧꯕ ꯄꯥꯔꯀꯤꯡ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯃꯃꯜ ꯇꯥꯡꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯍꯥꯛꯀꯤ ꯀꯂꯦꯛꯁꯟ ꯊꯝꯕ ꯂꯥꯎꯟꯖ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯛꯀꯤ ꯂꯛꯖꯨꯔꯤ ꯀꯥꯔꯁꯤꯡ ꯔꯣꯜꯁ ꯔꯣꯌꯁ, ꯂꯦꯛꯁꯁ, ꯄꯣꯔꯁꯦ, ꯑꯧꯗꯤ ꯑꯃꯁꯨꯡ ꯃꯔꯁꯤꯗꯤꯁ ꯕꯦꯟꯖꯒꯨꯝꯕ ꯀꯥꯔꯁꯤꯡ ꯂꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯌꯨꯀꯦ ꯀꯣꯔꯠ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯨꯞꯅꯒꯤ ꯀꯥꯔ ꯑꯃꯈꯛꯇꯃꯛ ꯂꯩ ꯍꯥꯏꯈꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯄꯥꯂꯤ ꯍꯤꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯔꯟ-ꯃꯊꯨꯝ ꯑꯗꯨ ꯑꯅꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯐꯦꯃꯤꯂꯤ ꯇ꯭ꯔꯁꯠ (ꯔꯥꯏꯠꯁ-ꯏ ꯇ꯭ꯔꯁꯠ)ꯇ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯪꯂꯦ ꯍꯥꯏꯅ ꯏꯗꯤꯅ ꯍꯥꯏꯈꯤ꯫ ꯉꯁꯤ ꯑꯝꯕꯥꯅꯤ ꯌꯥꯎꯗꯕ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯊꯤꯖꯤꯟꯕꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯍꯥꯏꯈꯤ꯫ RCOM ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯀꯝꯄꯦꯅꯤꯁꯤꯡꯅ ꯗꯣꯃꯦꯁꯇꯤꯛ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯂꯦꯟꯗꯔꯁꯤꯡꯗꯒꯤ ꯂꯣꯟꯁꯤꯡ ꯐꯪꯈꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 40,185ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯃ ꯁꯤꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯀꯦꯁ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯁꯦꯠ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯚꯦꯂꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 15,700 ꯔꯣꯝꯅꯤ꯫ ꯉꯁꯤ ꯑꯅꯤꯜ ꯑꯝꯕꯥꯅꯤꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪ-ꯄꯥꯎꯈꯨꯝ ꯆꯠꯊꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯊꯤꯖꯤꯟꯕꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯒꯁꯇ ꯋꯥꯍꯪ-ꯄꯥꯎꯈꯨꯝ ꯆꯠꯊꯈ꯭ꯔꯦ꯫ ꯎꯒꯥꯟꯗꯥ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯨꯞꯅꯔꯝꯕ ꯅꯨꯄꯤ 2 ꯐꯥꯈ꯭ꯔꯦ꯫ ꯎꯒꯥꯟꯗꯥ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯨꯞꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯅꯨꯄꯤ 2 ꯐꯥꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯛꯆꯤꯟꯕ ꯑꯦꯟꯇꯤ-ꯍꯣꯃꯣꯁꯦꯛꯁꯨꯑꯦꯂꯤꯇꯤ ꯂꯣꯕꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯨꯞꯅꯈꯤꯕ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯁꯦꯛꯁ ꯑꯦꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯨꯞꯅꯈꯤꯕ ꯅꯨꯄꯤ 2 ꯑꯗꯨꯗꯤ ꯆꯍꯤ 22 ꯁꯨꯔꯕꯤ ꯑꯦꯟꯇꯔꯇꯦꯅꯔ ꯑꯃ ꯑꯃꯁꯨꯡ ꯆꯍꯤ 21 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯅꯤ꯫ ꯃꯈꯣꯏ 2 ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 19ꯗ ꯎꯔꯋꯥ ꯁꯤꯇꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯅꯨꯄꯤ 2ꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯁꯦꯛꯁꯨꯑꯦꯜꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯅꯨꯡꯊꯤꯜ ꯄꯨꯝꯕꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯨꯞꯅꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯎꯒꯥꯟꯗꯥꯗ ꯀꯨꯝꯖꯥ 2023ꯗ ꯑꯦꯟꯇꯤ-ꯍꯣꯃꯣꯁꯦꯛꯁꯨꯑꯦꯂꯤꯇꯤ ꯑꯦꯛ ꯆꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯡꯆꯨꯞ ꯂꯩꯉꯥꯛꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯗꯤ ꯃꯤꯔꯝꯒꯤ ꯔꯥꯏꯠꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯞ ꯃꯥꯟꯅꯕ ꯁꯦꯛꯁꯁꯤꯡꯒꯤ ꯃꯔꯛꯇ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯗ ꯑꯀꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯀꯨꯝꯖꯥ 2023ꯗ ꯑꯦꯟꯇꯤ-ꯍꯣꯃꯣꯁꯦꯛꯁꯨꯑꯦꯂꯤꯇꯤ ꯑꯦꯛ ꯂꯩꯉꯥꯛꯅ ꯆꯠꯅꯍꯟꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯕ ꯂꯣꯟ ꯑꯁꯤꯅ LGBT ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯁꯦꯛꯁꯁꯤꯡ ꯄꯥꯗꯣꯡꯅꯕꯗ ꯂꯩꯉꯥꯛꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯂꯣꯁꯨ ꯑꯦꯛ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯎꯒꯥꯟꯗꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯖꯔꯕꯦꯇꯤꯕ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯁ꯭ꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯂꯩꯕꯥꯛꯁꯤꯡꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯊꯝꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯦꯟꯇꯤ-ꯒꯦ ꯂꯣ ꯆꯠꯅꯗꯨꯅ ꯍꯦꯟꯅ ꯃꯊꯧ ꯆꯦꯠꯁꯤꯜꯍꯟꯈꯤꯕꯅꯤ꯫ ꯋꯥꯔꯜꯗ ꯕꯦꯡꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯜ ꯊꯥꯗꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯂꯨꯔꯕꯁꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯦꯟꯊꯪ ꯄꯤꯕ
ꯋꯥꯔꯜ ꯕꯦꯡꯛꯅ ꯍꯧꯈꯤꯕꯅꯤ꯫ ꯎꯒꯥꯟꯗꯥ ꯂꯩꯉꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯁꯦꯛꯁꯤꯡ ꯌꯥꯎꯅ ꯒꯦ ꯁꯦꯛꯁꯇ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯁꯦꯛꯁꯤꯡ ꯄꯥꯗꯣꯡꯅꯕꯗ ꯂꯥꯏꯅꯥ ꯇꯤꯟꯅ ꯀꯌꯥ ꯁꯟꯗꯣꯛꯄꯒꯤ ꯃꯆꯥꯛ ꯀꯌꯥ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯨ ꯄꯥꯝꯗꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯤ ꯍꯥꯏꯈꯤ꯫ ꯂꯟꯗꯟ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯑꯝꯕ꯭ꯔꯥꯠꯀꯤ MBA ꯒ꯭ꯔꯦꯖꯨꯑꯦꯠ ꯁꯤꯈ꯭ꯔꯦ꯫ ꯂꯟꯗꯟꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 33 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯖꯤꯌꯥꯕꯤꯁꯦꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥꯀꯦꯟꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯗꯥꯄꯨꯔꯝ ꯇꯥꯎꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ MBAꯒꯤ ꯗꯤꯒ꯭ꯔꯤ ꯑꯃ ꯇꯝꯅꯕ 2023ꯗ ꯂꯟꯗꯟꯗ ꯂꯩꯈꯤꯕꯅꯤ ꯑꯃꯁꯨꯡ ꯍꯥꯌꯔ ꯁ꯭ꯇꯗꯤꯖ ꯑꯃꯁꯨꯡ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯈꯤ꯫ ꯗ ꯄꯥꯁ ꯍꯤꯜ ꯇꯦꯔꯦꯁꯇ ꯃꯊꯣꯜ ꯑꯅꯤꯒꯤ ꯌꯨꯝ ꯑꯃꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 1:30 ꯇꯥꯕꯗ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯎꯊ ꯂꯟꯗꯟꯒꯤ ꯈ꯭ꯔꯥꯎꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝꯁꯤꯡ ꯊꯨꯡꯂꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯒ꯭ꯔꯥꯎꯟꯗ ꯑꯃꯁꯨꯡ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯅꯤꯃꯛꯇ ꯊꯨꯅ ꯁꯟꯗꯣꯛꯂꯛꯈꯤ꯫ ꯑꯚꯤꯁꯦꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯅ ꯃꯍꯥꯛ ꯃꯩꯈꯨ ꯁꯥꯊꯤꯅ ꯀꯨꯡꯕꯗꯒꯤ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯕ ꯌꯥꯕꯒꯤ ꯑꯁꯣꯛꯄꯁꯤꯡꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯟꯊꯣꯛꯍꯧꯈꯤ ꯑꯗꯨꯕꯨ ꯃꯩꯈꯨ ꯁꯣꯔ ꯍꯣꯟꯖꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯑꯚꯤꯁꯦꯛꯀꯤ ꯃꯄꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯑꯃꯁꯨꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯖ ꯑꯦꯁꯣꯁꯤꯑꯦꯁꯟꯒꯤ ꯃꯦꯝꯕꯔꯅꯤ꯫